Thamna pokpida kuki singna kapsillakhre isaugi seneringai khudongchaba lawraga Governor gi khuthangda Prime Minister da NRC chana hananaba memorandum pisinkhre ngarang nungthil pung ahum rom tarakpa dwaida United Naga Council gi mihut ahum amadi Coordinating Committee of Manipur Integrity Kokomi gi mihut nipan apunba gi mihut 13 na saba kangbu amana Ras Babanda Manipur Governor Anushai Uike unaduna Manipur da NRC athuba matamda chana hananaba Governor gi khuthangda Prime Minister Narendra Modi da memorandum ama pisinkhre Mizoram da chahi mari gi angang ama yauna mioi ahum sing nikhaibada phumjinkhre hairi Rahul Gandhi na ngang khiba wafam kakthatlaga tharakhibabu hanjil halu haikhre 35 suba Lok Sabha gi opposition leader oiriba Congress lusingba Rahul Gandhi na lenga ki mayokta parliament ta phongdokhiba wafam singi manungda saruk khara kakthatlaga tharakhiba adu amuk hanjil hanbaga loinana house ki ground reality ngakna thamnaba speaker Om Birla da cherol pisinduna khangankhre Ising imaina asum wangkhalakpana maram oiraga ithagi beres ki gate mangamak hangkhre hairi Ngarang ki Lok Sabha session da Prime Minister na wangang ba haurakpada Manipur gi matang da pande haiduna opposition party na Prime Minister gi basan taning de haiduna Manipur lauksinduna charang na ba thokre Asiba hakchang ama leiramle ngarang nungthil pung ahum rom taba doida Imphal East District manung chana leiba wakha lambi manakta nupa amagi asiba hakchang taduna leiramle hairi asiba hakchang adu lambi de chathok chasin tawba mioi singna thengnarakpani khudakta police ta paw piraba matung police laktuna lokhatlaga Jenims Mirel sangda thamkhre hairi mioi asi saurakna phit manga makhai wangi chahi 30 gi chang oigani phrit angoba ma litli khongrau arangba ma setli hairi